Israel-Palestine ani Muknaba Phibam monitor Tounaba, Indiana Pung Chupna Mathou Tougadaba, control room Hangdokhre. Israel amasung Palestine anigi marakta akanba war ama chathaduna miyoi kaya siba amasung kaya amana sogapan mayok na ribat sairak asida. India gi External Affairs Ministry na Phibam sing adu monitor taunana Pung Chupna thabag Tougadaba control room ama Hangdokhre. Laibag asigi citizen sing da ipau piduna hauzik thogliba kanba lan asiga mari lainana mateng pangna bagidama control room ase hangdokhibani haire. Israel na Palestine gi mathakta akiba phanglaba choba military operation ama launch tawkraba matungda Israel amade Palestine lamdamda leiriba India gi national sing safagadaba mafam singda laihanba ngamnaba amasung khuda ki waiba lan gi paudam phangana bagidama khongthang ase External Affairs Ministry na lakhalakpane. Hauzik Paubagi Manungda Akanba Lan gi Thogdok Laidabasu, Israel da Laidiba India gi National, Lising Taraga Nipan adu, Asok Apan Yaubagi report amata laitre. Indian National sing adugi Maikay dagi Haizarakpa amata laitaba maramna. Hauzik Paubagi Waina di Makoibu, Israel dagi India da Putorong na Bataurang Paikat pa laitri haina, official sing na Pongdokhe. Israel da Laidiba India Masa sing adugi Manungda, Mahirway Samapan Lom Yaure. Ahalway da Bamyoy Singge, Sevarway Way na Laiba. Diamond lalon basing amasung IT professional sing su yawi haire. Control room asigi toll free number sing de 1800118797 natraga +91 11 230 12113 natraga +91 11 23014 104 natraga +91 11 230 17905 amasung +91 9968 291 988 asine. Aduga control room asige email ID na situationroom@mea.gov.in asine. Tel abibta lariba Indian Embassy na su pungkun marigi emergency helpline na malengkhatkre masigi phone number na +972 3522 6748 amasung +972 543278 ne aduga masigi email ID na cons1.telaviv@mea.gov.in asine.